Anirak suba attempt oina Manipur lengakna akan ba security ngaklaga ngasi Imphal dagi Kangpokpi faraga Senapati fauba aduga Senapati dagi Kangpokpi faraga Imphal fauba amaromda Imphal dagi Bisnupur faraga Churachandpur fauba aduga Churachandpur dagi Bisnupur faraga Imphal fauba public gari sing chelhennaba thorang paikatlure adubu passenger amata thoraktabadagi gari chenkidre hiram asigi matangda aikhoigi paumi ki sana hemam amadi Bisorjit dagi paudam ama aina je gaijariba mafam asi moirangkhom gi Manipur State Transport ki office tani khoi ngarang lenga ki maikai dagi chero thokibagi matungina lambi singda gari chatnanabagi sem sarba matungda arrangement khunimak loiraba matungda ngasi ayuk angan badagi hauna station master conductor driver sing khunimak laktuna hairiba lambi asi gari asi chatnanabagi damakta sem sadana leire adubu hojik phobagi na passenger sing laktabana maram oiraka gari asi chatri aduma khamduna leiri passenger bu hek laklabadi koi gari si chatnabagi thorang toragani sem saragani haibo wafam asisu koi staff sing maikai dagi su thambirakli loinana chairaka sida lengak na asigumba cherol ama thokraba matungda koi ngasi si social media singda Imphal to Senapati chengadaba basing lakani haibagi cherol thokraba matungda ngasi si Imphal Senapati lambida thingbagi pausu social media singda koi pau phangnarakpagi pausu adumak leire hairiba Pawasina koi lenga ki maikai digi kari karamba khongthang laukhalakadagi haibadidi miyam puna ngaiminaba tari amadi lengakna adumak makhata na lambi gari asi chatnanabagi khongthang adumak leptana leikhigadra natragana atopa notice ama tholakhigadra haibadidi miyam puna ngaiminaba tari makhata ba lenga ki khongthang miyam puna ngaiminasi hiramesegi matangda video journalist Bisorjit oinam galoni na paudam jaribi sana hemam elite news moirangkhom